Thꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯆꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯆꯥꯎꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯅ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯁꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ, ꯍꯩꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏ ꯌꯦꯛꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯗꯨ ꯂꯧ ꯁꯨꯔꯨꯔꯒ ꯃꯌꯨꯝꯗ ꯀꯥꯔꯛꯏ꯫ ꯆꯥꯎꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ "ꯃꯣꯏ ꯄꯥꯕ ꯍꯟꯕꯤꯔꯛꯑꯦꯗꯅ, ꯑꯩꯗꯤ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯅꯆꯥꯅꯨꯄꯥꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣꯅ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯂꯧ ꯑꯀꯨꯡꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯤꯡꯊꯣꯛꯄꯤꯔꯝꯕꯅꯤ꯫ ꯂꯨ ꯀꯥꯏꯕꯗ ꯉꯥ ꯈꯔꯁꯦ ꯌꯥꯎꯔꯝꯃꯤ꯫ ꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯣ꯫ ꯅꯆꯥꯅꯨꯄꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ?" "ꯃꯥꯅꯕꯨ ꯀꯗꯥꯏꯗ ꯂꯩꯅꯤ ꯍꯥꯏꯕꯒꯦ? ꯃꯥꯒꯤ ꯀꯥꯗ ꯂꯥꯏ ꯌꯦꯛꯂꯤꯌꯦ." "ꯃꯥꯕꯨ ꯂꯥꯏ ꯌꯦꯛꯄꯗꯨꯅꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯂꯧꯕꯨꯛꯇ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯣꯏ ꯄꯥꯕ, ꯈꯣꯡ ꯈꯨꯠꯇꯣ ꯆꯥꯝꯊꯣꯛꯄꯤꯔꯒ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ, ꯑꯩ ꯆꯥꯛ ꯊꯤꯔꯝꯂꯒꯦ." ꯍꯣꯏ, ꯊꯤꯔꯝꯃꯣ꯫ ꯑꯩꯁꯨ ꯈꯣꯡ ꯈꯨꯠꯁꯦ ꯆꯥꯝꯊꯣꯛꯂꯒ ꯆꯪꯂꯛꯂꯒꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ꯫ ꯂꯩꯃꯁꯨ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯒꯗꯕꯒꯤ ꯐꯝꯊꯔꯝꯃꯤ꯫ "ꯅꯆꯥꯅꯨꯄꯥꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ?" "ꯃꯥꯗꯤ ꯉꯁꯥꯏꯅ ꯆꯥꯈ꯭ꯔꯦ." ꯆꯥꯎꯕꯁꯨ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯊꯧꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, "ꯄꯥꯕ ꯍꯜꯂꯛꯑꯃꯦꯅ? ꯉꯁꯤꯗꯤ ꯂꯨꯗ ꯉꯥ ꯀꯌꯥꯝ ꯆꯪꯉꯝꯃꯒꯦ ꯄꯥꯕ?" ꯆꯥꯎꯕ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ, "ꯉꯁꯤꯗꯤ ꯂꯨꯗ ꯉꯥ ꯀꯌꯥꯝ ꯑꯝꯇ ꯆꯪꯂꯝꯗ꯭ꯔꯦꯗ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯑꯣꯏꯔꯣꯏꯗꯕꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯗꯣ ꯄꯥꯕꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯌꯥꯎꯁꯤꯜꯂꯨ꯫ ꯄꯥꯕ, ꯅꯆꯥꯒꯤ ꯃꯪꯂꯥꯟꯗꯤ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ, ꯅꯪ ꯄꯥꯕꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯅ ꯇꯧ꯫ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯣꯏꯅꯅꯤ." ꯊꯧꯕꯗꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯗꯕ ꯑꯗꯨꯗ ꯊꯋꯥꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯥꯎꯕꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯇꯥꯎ ꯀꯨꯟꯖꯣꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯥꯎꯕ ꯀꯨꯟꯖꯣ ꯎꯕꯗ ꯀꯧꯔꯝꯃꯤ꯫ "ꯏꯇꯥꯎ, ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ?" ꯀꯨꯟꯖꯣꯅ, "ꯏꯇꯥꯎ, ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯅꯅꯕ ꯎꯃꯪꯗꯒꯤ ꯎ ꯐꯖꯕ ꯈꯔ ꯌꯥꯜꯂꯨꯒꯦꯅ ꯂꯥꯛꯄꯅꯤꯅꯦ꯫ ꯏꯇꯥꯎꯗꯤ ꯂꯧꯕꯨꯛꯇꯔꯣ?" "ꯃꯥꯅꯤ ꯏꯇꯥꯎ, ꯂꯧꯕꯨꯛꯇꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯏꯇꯥꯎꯗꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯗ ꯁꯦꯜ ꯐꯖꯅ ꯄꯥꯏꯔꯦ ꯍꯥꯏꯅ ꯇꯥꯏꯗ." "ꯀꯗꯥꯏꯗꯒꯤ ꯄꯥꯏꯖꯔꯨꯕꯅꯣꯗ ꯏꯇꯥꯎ? ꯏꯇꯥꯎꯒꯤꯁꯦ ꯑꯩꯅ ꯁꯦꯟ ꯄꯨꯒꯦ ꯍꯥꯏꯔꯛꯀꯅꯤꯅ ꯄꯥꯈꯠꯇꯅ ꯍꯥꯏꯕ ꯃꯥꯟꯈ꯭ꯔꯦꯗ ꯏꯇꯥꯎ." "ꯅꯠꯇꯦ ꯏꯇꯥꯎ, ꯑꯗꯨꯝꯅ ꯈꯟꯒꯅꯨ꯫ ꯑꯗꯣ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥ ꯊꯧꯕꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ?" "ꯏꯇꯥꯎ, ꯀꯔꯤꯁꯨ ꯍꯣꯠꯅꯗꯦ꯫ ꯌꯨꯝꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯊꯕꯛ ꯑꯃ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ." "ꯂꯥꯏ ꯌꯦꯛꯄꯗꯤ ꯐꯩ ꯀꯩꯅꯣ ꯏꯇꯥꯎ꯫ ꯏꯕꯨꯡꯉꯣ ꯊꯧꯕꯗꯤ ꯊꯥꯏꯅꯗꯒꯤꯁꯨ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕꯅꯤ." "ꯀꯗꯥꯏꯗꯒꯤ ꯐꯔꯨꯕꯅꯣꯗ ꯏꯇꯥꯎ, ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯃꯥꯅ ꯂꯥꯏ ꯌꯦꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯦ ꯁꯦꯜ ꯑꯃꯠꯇꯁꯨ ꯐꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯊꯕꯛ ꯈꯔ ꯁꯨꯕ ꯑꯁꯤꯅꯗꯤ ꯏꯃꯨꯡ ꯄꯨꯕꯗ ꯋꯥꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯈꯨꯇꯥꯡ ꯂꯛꯇꯥꯡ ꯑꯁꯤꯗ ꯏꯇꯥꯎ, ꯏꯆꯥꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯗꯨꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ?" "ꯏꯇꯥꯎ, ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯍꯜꯂꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯍꯩꯈ꯭ꯔꯦꯗ꯫ ꯃꯤꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯟꯕꯅ ꯍꯦꯟꯅ ꯄꯥꯝꯅꯩ꯫ ꯏꯇꯥꯎꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯥꯎꯕꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯨꯟꯖꯣꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯅ ꯂꯨ ꯊꯨꯝꯂꯒ ꯐꯥꯔꯛꯄ ꯉꯥ ꯑꯗꯨ ꯌꯥꯏꯔꯝꯃꯤ꯫ ꯊꯧꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯃꯥ, ꯁꯦꯟ ꯈꯤꯇ ꯄꯤꯌꯣ." "ꯀꯔꯤꯒꯤ ꯁꯦꯟꯅꯣ ꯏꯕꯨꯡꯉꯣ?" "ꯂꯥꯏ ꯌꯦꯛꯅꯕ ꯆꯦ ꯀꯣꯂꯣꯝ ꯂꯩꯇ꯭ꯔꯦ꯫ ꯆꯦ ꯀꯣꯂꯣꯝ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯥꯏ ꯌꯦꯛꯄꯗꯨ ꯇꯣꯛꯂꯣ ꯀꯩꯗꯧꯕꯒꯦ? ꯅꯪ ꯄꯥꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃ ꯊꯤꯔꯣ." "ꯏꯃꯥ, ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯆꯥꯅ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫
ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯂꯥꯏ ꯌꯦꯛꯄꯁꯤꯡꯕꯨ ꯀꯅꯥꯃꯠꯇꯅ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯏꯃꯥ ꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗ ꯀꯤꯔꯤꯕꯗꯨ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯃꯈꯥꯏ ꯑꯃ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯈꯥꯏꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯄꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ꯫ ꯆꯥꯎꯕ ꯃꯆꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯁꯥꯎꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯧꯕꯁꯨ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕ ꯆꯪꯁꯤꯜꯂꯗꯨꯅ ꯃꯆꯥꯒꯤ ꯂꯥꯏ ꯌꯦꯛꯂꯤꯕ ꯆꯦ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤ ꯀꯌꯥꯝ ꯇꯧꯅꯤꯡꯒꯦ ꯍꯥ?" "ꯕꯥꯕꯥ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ?" "ꯍꯩ ꯃꯃꯥ, ꯇꯥꯕ꯭ꯔꯥ? ꯃꯩꯈꯦꯠꯇꯣ ꯁꯤꯗ ꯄꯨꯔꯛꯑꯣ." ꯂꯩꯃꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯃꯩꯈꯦꯠꯇꯨ ꯄꯨꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯉꯛꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ?" ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯗꯨꯅ ꯃꯆꯥꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯃꯄꯣꯠ ꯃꯆꯩꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯔꯝꯃꯤ꯫ ꯆꯥꯎꯕ ꯁꯥꯎꯅ, "ꯍꯧꯖꯤꯛꯇꯤ ꯌꯦꯛꯑꯣꯗꯅ, ꯅꯪꯒꯤ ꯂꯥꯏꯗꯣ ꯄꯦꯟꯅ ꯌꯦꯛꯑꯣ." ꯂꯩꯃ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯗꯨꯅ, "ꯃꯣꯏ ꯕꯥꯕꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯁꯥꯎꯒꯠꯄꯤꯈꯤꯅꯨ꯫ ꯏꯆꯥꯁꯨ ꯑꯗꯨꯛ ꯄꯥꯝꯖꯔꯨꯕꯒꯤ ꯌꯦꯛꯂꯤꯕꯅꯤ꯫ ꯂꯥꯏ ꯌꯦꯛꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯆꯥꯅ ꯊꯛꯅꯅꯕꯁꯤꯡ ꯑꯗꯨ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯄ ꯅꯠꯇꯤꯌꯦ꯫ ꯑꯁꯤꯒꯨꯝꯕ ꯏꯆꯥ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯔꯝꯃꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯊꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯥꯕꯨ ꯊꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯁꯤꯡꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ꯫ ꯑꯩꯈꯣꯏꯒꯤꯅ ꯂꯥꯏ ꯌꯦꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯦ." "ꯃꯣꯏ ꯕꯥꯕꯥ, ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯤ꯫ ꯃꯤꯅ ꯇꯥꯔꯒꯅꯦ ꯈꯟꯅꯕꯣꯏ ꯈꯟꯈ꯭ꯔꯅꯤ." ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤ꯫ ꯊꯧꯕ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯥ ꯄꯥꯕꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯕ꯭ꯔꯥ? ꯑꯩꯕꯨ ꯂꯥꯏ ꯌꯦꯛꯄꯁꯤ ꯇꯣꯛꯂꯁꯤꯔꯅꯦ? ꯑꯩ ꯅꯨꯄꯥ ꯃꯆꯥꯅꯤ, ꯅꯤꯡꯈꯤꯕ ꯍꯣꯡꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯒꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯗꯤ ꯅꯆꯥ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ." ꯊꯧꯕ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯇꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯩꯃꯗꯨ ꯃꯆꯥꯅꯨꯄꯥ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯥꯗ ꯃꯆꯥ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯂꯩꯃꯗꯨ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯡ ꯃꯌꯥ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯂꯩꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯀꯩꯗꯧꯔꯦ ꯃꯃꯥ? ꯅꯪꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯕꯗꯨꯅ?" "ꯃꯣꯏ ꯕꯥꯕꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯇꯦ, ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ?" ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ "ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯝꯒꯅꯤꯅꯦ꯫ ꯃꯣꯏ ꯕꯥꯕꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯨꯑꯣ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯌꯦꯡꯂꯨꯔꯒꯦ." ꯆꯥꯎꯕꯗꯨ ꯃꯆꯥꯕꯨ ꯌꯦꯡꯕ ꯊꯣꯛꯈꯤ꯫ ꯁꯣꯝꯗ ꯊꯧꯕꯗꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯊꯧꯕ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯎꯃꯪ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯜꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯃꯩ ꯊꯥꯅꯅꯕ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯀꯟꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯧꯕꯗꯨ ꯁꯤꯡ ꯈꯨꯜꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯊꯧꯕꯅ ꯈꯜꯂꯤ, ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯂꯥꯏ ꯇꯝꯅꯔꯤꯕ ꯀꯥꯏꯗꯨꯔꯥ? ꯂꯥꯏ ꯑꯣꯏꯔꯦ ꯐꯔꯦ, ꯃꯤ ꯑꯣꯏꯔꯦ ꯐꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯒꯦ꯫ ꯊꯧꯕꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯀꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯆꯣꯝꯕ ꯑꯍꯜ ꯑꯃ ꯎꯖꯥꯎ ꯑꯃꯗ ꯉꯥꯗꯨꯅ ꯅꯥꯍꯦꯔꯤꯕ ꯑꯗꯨ ꯊꯧꯕꯅ ꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯌꯥꯝꯅꯁꯨ ꯏꯪꯕ ꯃꯥꯜꯂꯤ꯫ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯊꯧꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯏꯄꯨ, ꯀꯩꯗꯧꯔꯕꯒꯦ?" ꯑꯍꯜ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ, "ꯏꯁꯨ ꯅꯨꯄꯥ,
ꯏꯄꯨꯁꯦ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ. ꯏꯄꯨ, ꯏꯄꯨꯒꯤ ꯏꯪꯕꯗꯣ ꯐꯅꯅꯕ ꯅꯁꯨ ꯃꯩ ꯍꯧꯒꯠꯂꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯃꯩ ꯍꯧꯒꯠꯂꯝꯃꯤ. ꯑꯍꯜ ꯑꯗꯨꯁꯨ ꯃꯩ ꯇꯤꯛꯂꯝꯃꯤ. ꯃꯩ ꯑꯗꯨ ꯇꯤꯛꯄꯗꯒꯤ ꯏꯪꯕꯁꯨ ꯈꯔ ꯐꯔꯝꯃꯤ. ꯏꯁꯨꯗꯤ ꯎꯃꯪ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯊꯧꯕꯅ ꯑꯍꯜ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯑꯍꯜ ꯑꯗꯨꯁꯨ ꯊꯧꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ. ꯏꯄꯨ, ꯅꯁꯨꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯁꯨ ꯌꯨꯝꯗ ꯍꯟꯖꯔꯔꯣꯏ. ꯑꯗꯨ ꯈꯟꯗꯨꯅ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕꯅꯤ. ꯑꯗꯣ ꯏꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯏꯁꯨ, ꯅꯄꯨꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯅ ꯍꯧꯔꯛꯏ. ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯕꯣꯔꯗꯒꯤ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃꯁꯨ ꯑꯣꯏꯈꯤ. ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯟꯈꯤ, ꯑꯩꯒꯨꯝꯅ ꯂꯥꯏ ꯌꯦꯛꯄ ꯍꯩꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯏꯁꯥꯗ ꯅꯥꯄꯜ ꯀꯥꯕ ꯍꯧꯔꯛꯈꯤ. ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯃ ꯁꯥꯗꯨꯅ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ. ꯃꯗꯨꯗ ꯑꯩꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯨꯏ. ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯥꯎꯕꯗꯒꯤ ꯁꯥꯞ ꯇꯧꯈꯤ. ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯄꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ. ꯏꯁꯨꯅ ꯂꯥꯏ ꯌꯦꯛꯄ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯅꯤꯡꯂꯕꯅꯤ. ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯈꯨꯜ ꯑꯃ ꯇꯥꯕꯅꯤ. ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯊꯤ. ꯃꯍꯥꯛ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ. ꯍꯧꯖꯤꯛ ꯃꯥ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ. ꯏꯁꯨꯅ ꯉꯁꯤ ꯏꯄꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ. ꯅꯪꯅ ꯂꯥꯏ ꯌꯦꯛꯂꯝꯗꯥꯏꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯌꯨ. ꯅꯪꯅ ꯑꯃꯨꯛꯇꯪ ꯎꯈꯤꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯃꯤꯠꯇ ꯃꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯧꯕꯗ ꯍꯥꯏꯕꯤꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯆꯥꯎꯕꯒ ꯂꯩꯃꯒꯗꯨ ꯃꯆꯥꯅꯨꯄꯥ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ. ꯆꯥꯎꯕꯁꯨ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ. ꯂꯩꯃꯗꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯗꯨꯅ ꯊꯧꯕꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯤꯁꯛ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ. ꯀꯣꯅꯨꯡꯗꯅꯤ. ꯅꯤꯡꯊꯧꯒ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯅꯤꯡꯊꯧꯅ, ꯃꯟꯇ꯭ꯔꯤ, ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯐꯣꯇꯣꯁꯨ ꯊꯦꯠꯅꯤꯡꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕꯗ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯩꯕꯨ ꯍꯩꯅꯗꯕ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ. ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ. ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯕꯨꯗꯤ ꯊꯃꯣꯏꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯤꯡꯊꯧꯕꯨ ꯂꯥꯏꯒꯨꯝꯅ ꯈꯟꯅꯔꯤꯕꯅꯤ. ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅꯁꯨ ꯏꯅꯤꯡꯊꯧꯒꯤ ꯑꯐꯕ ꯃꯒꯨꯟ ꯑꯗꯨꯕꯨ ꯁꯣꯟꯅꯍꯧꯒꯗꯧꯔꯤꯕꯅꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ. ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯗ ꯑꯃꯨꯛ ꯈꯨꯔꯨꯝꯂꯝꯃꯤ. ꯃꯟꯇ꯭ꯔꯤ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯟꯇ꯭ꯔꯤꯕꯨ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯌꯨ. ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ. ꯅꯤꯡꯊꯧꯅ, ꯃꯟꯇ꯭ꯔꯤ, ꯃꯍꯥꯔꯥꯅꯤꯅ ꯅꯪꯕꯨ ꯀꯧꯔꯤꯕꯗꯣ ꯍꯥꯟꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯨꯔꯣ. ꯐꯒꯅꯤ ꯅꯤꯡꯊꯧ. ꯃꯟꯇ꯭ꯔꯤꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯃꯟꯇ꯭ꯔꯤ, ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯅꯤꯡꯗꯨꯅ ꯀꯧꯕꯅꯤ. ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤ. ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ. ꯑꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯒꯅꯨ. ꯅꯅꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯁꯣꯏꯗꯅ ꯊꯤꯖꯒꯦ. ꯃꯟꯇ꯭ꯔꯤ, ꯔꯥꯖꯀꯨꯃꯥꯔꯕꯨꯗꯤ ꯂꯩꯔꯤ. ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯃꯈꯣꯏꯗ ꯊꯥꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ. ꯅꯅꯥꯏ ꯆꯠꯇꯨꯅ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯇꯣꯝꯆꯧꯕꯨ ꯀꯧꯖꯔꯨꯒꯦ. ꯑꯗꯨꯗ ꯂꯨꯔꯤꯕꯁꯦ, ꯃꯟꯇ꯭ꯔꯤ ꯅꯪꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯩꯕ ꯑꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯠꯅꯗꯦꯗꯣ. ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯀꯗꯕꯅꯤ.
Ima Maharani, adudi thabak asi yamna luri. Phare, nanai lai yekpa Tomchaugi manakta chatuna Rajkumari bu amuktang yenglaga Rajkumari gi saktam ase yekpa ngamgadra ngamloidra haibado hangjaruragi. Phare mantri hangluro. Mantri adu suthoki. Somda thawbado mingonda lai yekpa Tomchaugi mayum hangduna lakpana lai yekpa Tomchaugi mayumda changlai. Thawba somangda leptuna Yumsibu mi leibro leiredi amta thokpiro. Yum adudagi nupa ama thoklai. Nupa adu thawbada yengduna Ibungo kana hangbuno nangbo Khura yumsibu lai yekpa Tomchaugi yum oibirabra. Mani nangbu lai yeke haibro. Nate khura lai yekpa Tomchauga amukta unajake haiduna lakpane. Ihe lai yekpa Tomchau hairibado ai isamaknin he ibungo. Kari maramgino nangna aiga unagi hairibade. Khura aibu thaba amta pibiyo. Aya thaba khulamadagi lakchabane. Ibungo aigidi thabak sunanaba mi yamna lay. Aduna atopa yum amada hanglupana phani. Khura adumna haibigano. Ai lai yekpa yamna pamjay. Aibu thaba amta pibiyo. Nangbu kari yekpa haigene. Khura ai loina yekpa haijay. Makhoi anina adumna wari sanaduna lairingai mantridu laklami. Tomchaudi thajadana mantrina magi yumda lakpa aduda yamna haraurami. Tomchauna ngasi thajadana aigi yumda leibak asigi mantrina lenglakpadi kari leirabage haibiyu nanaida. Tomchau ining thaugi machanupi Rajkumari gi saktam ama yektaba yadre. Tomchaudi mantri adugi wadu tabada yamna haraurami. Nana yekchake mantri Rajkumari gi saktam ado phajana yekpada hapta amadi changani mantri. Aduda Tomchau luribadi Rajkumari gi masakto amuktang yenglaga nangna Rajkumari gi saktam ado yekadabani hairi. Mantri lai yekpabu amuktang yenglaga matau karamna yekani. Adudi ai haijaroi. Phare nangna hairaroi hairabanina ai su chananaba tawragi. Nangna lai adubu yeklabadi sana khaujau phangadoribani. Adubu nangna hairoi hairabanina ai su konungda hannanaba tawragi. Phagani mantri. Mantri du chatkre. Tomchauna lai yekpabu amuktang yenglaga yeoi. Kanana bu ngamdoino. Lai yekpa amatana su ngamloi. Khura ai Rajkumari gi saktamda amuktang munna yenglabadi ai yekpa ngamjagani khura. Asengbarane nangna hairisiba. Asengbani khura. Phare adudi ai tanaraga mantri do aduda hairurage. Tomchau mantri bu tanarai. Lambida mantri so chatuna leirami. Tomchauna mantri Rajkumari gi masakto amuktang yenglaga Rajkumari gi saktamado yekpa ai ngamgani. Nangbu haujikta ngammoi haikibadaini Tomchau. Ai sumuna khallaba tungda yamna luba thabak nate ngamgani haiduna khallaba. Phare adudi hayengse nang konungda laklo. Hoi mantri nanai lakjage. Asomna mantri so konungda hankhirami. Tomchau so mayumda halaklami. Tomchauna thawbabu magi sangoi aduda khajinduna laihalami. Asumna numit adu hauki mathangi numitni. Tomchauga thawbaga konungda laklami. Mantri na makhoi anibu kaushinduna Maharani gi manakta changlai. Maharani ubada Tomchauga thawbaga du khorumlami. Tomchau nang laklidana. Nangga loina duna lakliba nupa macha asina kanano. Mahakna kaidoba laklibano. Ima Maharani, mahak ase aigi satrani. Aina Rajkumari gi saktam yekpada kauba yaurabasu. Mangonda hangnaga yeknanaba haiduna mahakpu mafam asida pujarakpani. Phare adudine Rajkumari kauthoraklage. Maharani na manai nupi amada Rajkumari bu kauthoknaba hairami. Asumna Rajkumari su manai nupi kharaga loina duna thoklai. Rajkumari thadoidu masak aduki matik phajarami.
ꯊꯧꯕ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯤ꯫ ꯊꯧꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ "ꯌꯥꯔꯅꯤꯀꯣ ꯇꯣꯝꯆꯧ?" "ꯌꯥꯔꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ." ꯃꯍꯥꯔꯥꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ "ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯛꯄꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ?" "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯒꯅꯤ." ꯑꯁꯨꯝꯅ ꯊꯧꯕꯒ ꯇꯣꯝꯆꯧꯒꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯌꯦꯛꯂꯛꯄꯅ ꯅꯨꯃꯤꯠ 8 ꯁꯨꯔꯛꯂꯦ꯫ ꯇꯣꯝꯆꯧꯗꯨ ꯊꯧꯕꯅ ꯂꯥꯏ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯧꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯣꯝꯆꯧꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ "ꯊꯧꯕ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯦ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯁꯛꯇꯝ ꯑꯁꯦ ꯅꯪꯅ ꯌꯦꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗꯦ." ꯇꯣꯝꯆꯧꯒꯤ ꯋꯥ ꯑꯗꯨꯗ ꯊꯧꯕꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯁꯨ ꯂꯣꯏꯗꯨꯅ ꯇꯣꯝꯆꯧꯒ ꯊꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯌꯦꯛꯈ꯭ꯔꯦꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯅꯥꯅ ꯌꯦꯛꯄꯅꯣ?" ꯇꯣꯝꯆꯧꯅ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯌꯦꯛꯆꯕꯅꯤ." ꯊꯧꯕꯗꯨ ꯃꯥꯅ ꯋꯥꯅ ꯌꯦꯛꯆꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯇꯣꯝꯆꯧ ꯃꯥꯅ ꯌꯦꯛꯄ ꯁꯥꯗꯨꯅ ꯃꯤꯡꯆꯠ ꯄꯨꯝꯕ ꯃꯥꯅ ꯂꯧꯈꯤꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯇꯣꯝꯆꯧꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ, ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯗꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯗꯨ ꯐꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯗꯨꯅ ꯇꯣꯝꯆꯧꯒ ꯊꯧꯕꯒꯁꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯟꯇ꯭ꯔꯤꯅ ꯇꯣꯝꯆꯧꯒ ꯊꯧꯕꯒꯕꯨ ꯊꯤꯟꯗꯣꯔꯛꯏ꯫ "ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤꯁꯨ ꯑꯁꯨꯝꯅ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯌꯦꯛꯅꯤꯡꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃ ꯃꯩꯅ ꯆꯥꯛꯈꯤꯕꯗꯒꯤ ꯐꯤꯕꯝ ꯀꯥꯏꯕ ꯑꯁꯤꯗ ꯌꯦꯛꯅꯤꯡꯂꯕꯁꯨ ꯌꯦꯛꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯗꯤ ꯃꯟꯇ꯭ꯔꯤ, ꯏꯅꯤꯡꯊꯧꯒꯤ ꯃꯩꯅ ꯆꯥꯛꯈꯤꯕ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯗꯣ ꯐꯖꯅ ꯁꯦꯝꯗꯣꯛꯂꯒ ꯌꯦꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯄꯥꯝꯗ꯭ꯔꯤꯕ." ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯌꯧꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯗꯨꯅ ꯇꯣꯝꯆꯧꯅ ꯊꯧꯕ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯀꯔꯤ ꯂꯥꯏꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯌꯦꯛꯂꯤꯕꯗꯨꯅ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯊꯧꯕꯅ ꯌꯦꯛꯂꯝꯕ ꯂꯥꯏ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧ ꯌꯥꯝꯅ ꯉꯛꯅ, "ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅꯤꯅ." ꯊꯧꯕꯅ ꯌꯦꯛꯂꯝꯂꯤꯕ ꯂꯥꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜꯗ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯅꯥꯆꯦꯞ ꯑꯃꯇꯪ ꯎꯍꯜꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯡ ꯍꯥꯏꯒꯠꯂꯒ ꯌꯥꯝꯅ ꯐꯖꯅ ꯌꯦꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯈꯪꯂꯦ ꯊꯧꯕꯁꯤ ꯑꯆꯝꯕ ꯂꯥꯏ ꯌꯦꯛꯄ ꯅꯠꯇꯦ ꯍꯥꯏꯕ꯫ ꯇꯣꯝꯆꯧꯅ "ꯏꯅꯤꯡꯊꯧꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ?" "ꯈꯨꯔꯥ, ꯍꯌꯦꯡ ꯑꯌꯨꯛ ꯂꯣꯏꯒꯅꯤ꯫ ꯑꯗꯨ ꯈꯨꯔꯥ, ꯑꯩ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯍꯟꯗꯛꯀꯤ ꯂꯥꯏ ꯑꯁꯤꯃꯗꯤ ꯑꯩꯅ ꯌꯦꯛꯄꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯕꯤ." "ꯍꯣꯏ ꯍꯣꯏ, ꯍꯥꯏꯒꯦ." ꯑꯁꯨꯝꯅ ꯊꯧꯕ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯛꯄ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯇꯣꯝꯆꯧꯒ ꯊꯧꯕꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯑꯣꯟꯊꯣꯛꯅ ꯍꯩꯅꯁꯨ ꯌꯦꯛꯈ꯭ꯔꯦꯗ, ꯂꯥꯏ ꯑꯁꯤꯗꯤ ꯀꯅꯥꯅ ꯌꯦꯛꯄꯅꯣ?" ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯌꯦꯛꯆꯕꯅꯤ." ꯊꯧꯕꯒꯤ ꯋꯥꯈꯜꯗ, ꯍꯟꯗꯛꯃꯨꯛꯁꯨ ꯂꯥꯏ ꯑꯁꯤ ꯃꯥꯅ ꯌꯦꯛꯄꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯔꯔꯣꯏ꯫ ꯉꯁꯤꯃꯛ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ." ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯔꯗꯨꯅ, "ꯇꯣꯝꯆꯧ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤ꯫ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯐꯝ ꯑꯗꯣ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯛꯎ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯌꯦꯛꯆꯒꯦ." ꯅꯤꯡꯊꯧ ꯍꯟꯗꯛꯃꯨꯛꯁꯨ ꯇꯣꯝꯆꯧꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯒ ꯊꯧꯕꯒꯁꯨ ꯍꯟꯈ꯭ꯔꯦ꯫ ꯊꯧꯕ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯗꯨꯅ ꯇꯣꯝꯆꯧꯗ ꯇꯥꯛꯂꯝꯗꯅ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯁꯨ
ꯊꯧꯕꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯊꯧꯕꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯇꯣꯝꯆꯧ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯌꯦꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯇꯣꯝꯆꯧꯕꯨ ꯀꯧꯅꯅꯕ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯣꯏꯔꯒ ꯂꯩꯔꯦ꯫ ꯅꯅꯥꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝꯗꯣ ꯌꯦꯛꯄ ꯉꯝꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯌꯦꯛꯀꯅꯤ? ꯏꯅꯤꯡꯊꯧꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯅꯪꯅ ꯌꯦꯛꯄꯁꯨ ꯅꯠꯇꯅ꯫ ꯇꯣꯝꯆꯧꯗꯨ ꯃꯟꯇ꯭ꯔꯤꯅ ꯑꯁꯦꯡꯕ ꯈꯪꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯟꯇ꯭ꯔꯤꯗ ꯌꯦꯡꯗꯨꯅ, ꯃꯟꯇ꯭ꯔꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯌꯦꯛꯂꯤꯕꯗꯣ ꯇꯣꯝꯆꯧꯅ ꯅꯠꯇꯦ, ꯊꯧꯕꯅꯅꯤ꯫ ꯐꯠꯇ꯭ꯔꯕ ꯇꯣꯝꯆꯧꯅ ꯏꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯊꯧꯕꯅ ꯌꯦꯛꯄ ꯂꯣꯏꯔꯕꯅꯤ꯫ ꯅꯅꯥꯏ ꯆꯠꯇꯨꯅ ꯊꯧꯕꯕꯨ ꯀꯧꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯆꯠꯇꯨꯅ ꯊꯧꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯗꯤ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯉꯥꯡꯂꯨꯕꯒꯤ ꯗꯟꯗꯤ ꯐꯪꯂꯅꯤ ꯈꯟꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯃꯟꯇ꯭ꯔꯤ, ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯅꯣꯡꯃ ꯊꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒ ꯊꯦꯡꯅꯈꯤ꯫ ꯑꯩꯅ ꯊꯧꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯍꯪꯈꯤ꯫ ꯃꯗꯨꯗ ꯊꯧꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯤꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯧꯕꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ, ꯂꯥꯟꯃꯤꯁꯥ, ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯨꯄꯥ ꯑꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯃꯨ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯂꯥꯟꯖꯔꯦ꯫ ꯅꯅꯥꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯝꯆꯧ ꯐꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯧꯕꯗ ꯌꯦꯡꯗꯨꯅ, ꯊꯧꯕ, ꯅꯪꯕꯨ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯐꯝ ꯑꯗꯣ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯣ꯫ ꯊꯧꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕ ꯀꯣꯅꯨꯡꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯎꯅꯤꯡꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯊꯧꯕ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯊꯧꯕ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯊꯧꯕ ꯃꯄꯥꯕꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯏ, ꯕꯥꯕꯥ꯫ ꯆꯥꯎꯕ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯎꯕ ꯀꯞꯂꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯅꯍꯥꯟ ꯃꯈꯩ ꯁꯣꯜꯂꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯅꯪ ꯉꯁꯤꯁꯨ ꯄꯥꯕꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯍꯥꯏꯌꯨꯅꯦ꯫ ꯕꯥꯕꯥ, ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯄꯥꯕꯕꯨ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯕꯥꯕꯥ, ꯏꯃꯥꯗꯤ, ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯅꯃꯥꯗꯣ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ꯫ ꯆꯥꯎꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯃꯥ, ꯃꯃꯥ, ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦꯍꯦ, ꯀꯅꯥꯅꯣꯝꯃ ꯂꯥꯛꯏꯅꯦꯍꯦ꯫ ꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯂꯩꯃ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯅꯪꯕꯨ ꯍꯜꯂꯛꯄ ꯏꯃꯥꯅ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯍꯜꯂꯛꯂꯦ꯫ ꯏꯃꯥ, ꯀꯞꯀꯅꯨ꯫ ꯁꯤꯗꯒꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯅꯆꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯦ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯍꯥ? ꯏꯆꯥꯕꯨ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ? ꯑꯣꯏꯔꯦ ꯏꯃꯥ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯊꯝꯕꯤꯔꯤ꯫ ꯅꯆꯥ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯄꯥꯅ ꯂꯥꯏ ꯌꯦꯛꯄꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯨꯔꯦꯅꯦꯍꯦ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯁꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯏꯄꯥꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯉꯥꯡꯕꯤꯈꯤ, ꯆꯩꯕꯤꯈꯤ꯫ ꯉꯁꯤꯗꯤ ꯄꯥꯕ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯅꯦꯍꯦ꯫ ꯕꯥꯕꯥ,
ꯄꯨꯝꯅꯃꯛꯇꯣ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯄꯥꯕꯅ ꯅꯆꯥꯗ ꯆꯩꯕꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯆꯥꯅ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯈꯤꯕꯅꯤ ꯄꯥꯕ꯫ ꯑꯁꯨꯝꯅ ꯊꯧꯕꯅ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯂꯝ ꯑꯃ ꯂꯩꯗꯨꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯨꯅ ꯊꯧꯕꯅ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯔꯝꯃꯤ꯫